Thina nganglambasingdo ngasidi ningamlamroido kuidri aina isai saklingaida inakta sanglamaga senga pirambani o mapugi lekonda ingasinga laibo oyuko miyoibagi punsi tamba ngamba nate nuaite haina solauba natana nungsinana laiminasi haina Sadananda Hamomna phongdrokli mikhan matam amada pangthokpa parliament committee gi matam sangdokre suspend tawkiba police person manga sukre lamjathang hawkip nang aikhoi kuki izati mingchathina bapokpa masani ngasi kuki village volunteer na harisini nang matung tarakpada maitaiga amuk hanna unaraga wari sanabagi pau phanglabadi nangna leiriba Guwahati da oirabasu Delhi da oirabasu kuki village volunteer na ngakkalaga hatkani haina kuki singna warning tarokli kuki singbu refugee ni haiba singi mathakta ain gi oiba cherak piba yai kuki inpi Manipur Washington da khwaidagi sathiba criminal Donald Trump oire सरकार की मतंगदा आइबु हातकनी हाइदुना किहन खंगलकले राहुल गांधी म्यांमार की जुंता मिसम की कन्वॉयदा लांदादुना मियोय तरागा तरुक हातख्रे कुन्ना असोअपन नंख्रे हारी नेशनल पार्टी याउदुना दिल्ली की याका यंगलगा लेबनदी मणिपुर कन्बंगमलोय MPP